Mamang da chathakriba ayasi Allah gi lambi da hijrat tawba Allah gi damakta kul hongba hijrat tawai matangdan adu makha so du dum chathari hoji أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم آية نمبر 100 تغي سورة النساء aduga kana gumbana kul hong labadi Allah gi lambi da mana phangani prithvi sida laifam yamna marang kaiba lamthum kana gumbana mayum thadok lamlaba kul hong lakpa oina Allah amasung rasul da aduga maut na mabu haidi sibana mabu lausin khraba adu oirabadi magi mana piba soidana mak Allah da tangai fadaba oire Allah di matam khoding da kokpi haibani nungsi haibani lamhong ba hijrat tawsi am chawbo sawab mi ko ay Allah lambi da Allah gi damak ma shirk mana leiri ere adu shirk na thalle omjil le ma sing ngamdre khangba adu matam da Allah gi dam ma hongba mai ma kai tharu ma hongbu adu sirasu mana leire hingasu mana leire lam thum marang kaina phangane aduga nakoina pitri thakta langphai chatlingai da namaz tensin bada dos natte nakoida karigumba thajadaba singna nakoida khut tharakani haibagi akiba leirabadi tasengna mak thajadaba singsi matam khudingda nakoigi afongba yeknabani thajadaba singna khut tharakani haiba akiba leitrabasu langphaibu chatlabadi namaz tensin ba yare haibasi rasulna haibiram badagi khangi haidi namaz hoina lambi sab kana kasar tawdra denjin ba kasar tawdar su yai tawrasu yai ma keidoradi fazana mentana satpu ardi safardu tawdar su yai haiba kamgu su lai adu sida su hai ridana aya sida langphai chatlingai da namaz tension bada kaisu akai be lete dosna teban unana teb nakhoi da kaigumba thaja da basingna nakhoi da khut tharakani haibagi akiba lairabadi akiba lairabadi ne tension bayari si laidragadi santi oina lairadi adum punna son ba kaisu kaidre adu Allah na hukum to bom phang kharadadi hajgi ahkam gi marakta minada arfata tension na son ba order di lairadna adu budi kona thengna rakhini aduga nangna makhoi gi marakta yaururaba amasung makhoi gi damak namaz lepluraba adu oirabadi makhoi gi kangbu ama nanga loina na lephallu maduda makhoi gi khulai sing paihellu lan gi namaz taimi go rasul na imam oiraga soliba kangbu ama rasul ga sonarni kangbu am khulai paira lepani ko aduga makhoi na sajda tawraba matungda haidi maga sonariba rasul ga sonarib singdu sajda tawraba haidi namaz solaba matungda makhoi du lephallu nakhoi gi natungda aduga changchilla u atopa kangbu du namaz sondriba singdu aduga namaz solhallu aduga loinana khuku selhallu amasung makhoi gi khulai sing paihallu group ama sajda tara matungda group ama amaka atungda lepidu jang aga ko sonbagi niyom ni ta isi thajadba singna pami nakhoi bu kauthok hanba nakhoi gi khulai sing amasung nakhoi gi napot na jai sing makhoina khangpai paisillaknaba nakhoi gi paisillaknaba nakhoi gi nathakta punna amata oina haidina ma solinda khulai thadu egina paisillakpai du ho Allah na haidor ime basi thajadba singdo aduna pameba nama solinda khulai paidini namna bai adubu dos laite nakhoida nongna khurau chenbadagi natraga nabana maram oibadagi nakhoi gi khulai sing laimaida thadaduna thambada adubu nakhoi chekti cheksillu tasenamak Allah na thorang tawkhre thajadaba singi choplabadandi langi niyom lanam ga namaz ponbagi niyom ni ta isi lan da bosu mena solo haire khulai thaduk tabida sena handana aduga namaz se khoina sri ilai lain thaduk na risi yam berani faraj namaz matam manga Allah thara isi suta thaduk pa yade ni condition da aduga nakhoina namaz loiraba matungda ningsingo Allah bu
ꯂꯦꯞꯂꯦ ꯂꯦꯞꯅ ꯐꯝꯂꯦ ꯐꯝꯅ ꯑꯃꯁꯨꯡ ꯆꯦꯞꯂꯦ ꯆꯦꯞꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯣꯏ ꯉꯥꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯅꯃꯥꯖꯗꯨ ꯄꯥꯡꯊꯣꯛꯎ ꯃꯍꯧꯁꯥꯒꯤ ꯅꯤꯌꯝꯗ ꯇꯁꯦꯡꯅꯃꯛ ꯅꯃꯥꯖ ꯁꯣꯟꯅꯕ hukum taukrabani thajabasinggi mathakta akaknaba matamsingda akaknaba matam alan leba imatam do khangedana do adui matam do da faraj oirimi ontho onjin tawudu natte kaza tu jana phol leite kaw gardi nising budu son gada gyan mang ordi gyan tarak budu son gada hatta jadi hukum pun boleh lah lah nilai itu pun itu tidak nari ni musuh apa musuh follow air itu son thaganu yeknabasingbu tannabada nakoina awaba nanglabasu tasenama makoisu awaba nanglibani nakoina awaba nangbagum tawumasung nakoina di Allah dagi asa tawjari makoina asa tawdrabadu Allah di matam khodingda khanglibani singbani hoy thokiba makkada madinada thokiba rasul sallallahu alaihi wasallam tawrakiba order sahabai karamda hattabana karino fobana karino chumbana karino aranbana karino haibagi jangeng tawbagi thokiba adua tharakiba ayat singne basiksi hawjuse khoi da tho aradi khoi thona han ba yadeba thajadaba singna khoi da yelakpa kandane thona han ba yade khoi na waribde mohoi suwaga dorine tasenama khoi na haibde Allah na thadakibani siyokhraba thadakibani nangonda lairiktu achumbaga loinana nangna bichar taunaba mi singina marakta Allah na nangonda uhanbikiba aduga chanana aduga oirunu nang namthak aiba singi ukil hathira jani hojiki Allah na thare ibasigi ayat se siksiga wail bichar tawroba siksina haibasi matungina hukum tawro chatharo asul dani odar tawse ekoi da suna torosa aduga namthak tawba singi ukil di oiruno aduga naral kokpina bani jaw Allah da tasenama Allah di matam khuding da kokpi haibani nungsi haibani ni jabam suyam darkar ne soy gadawri lan gadawri hai ko aduga marayet kanu masana masabu namthak tawjaba singi wa saugattuna tasenamak Allah na nungsi de namthak tawba papibu Allah gi ayasigi na taba to padai marayet pa kangbu do adugi support adu saugot laga ne marayet kanu nungsi de Allah na du poto makoina losin bayai mi singdagi makoigi phattaba wakhal tawhimasung makoina madul losin bangam loi Allah dagi di maram di Allah di makoiga loina laibani makoina ahingda Allah na yadaba wa khannaba aduga matam khodingda Allah na makoida tawba sarau khodingmak koithat hek thachin bani makoina Allah ge against the khanari do Islam si ge against the Quran si ge against the Nabi ge against the ahingda khannarasu Allah makoiga loinariya aduna de koi kininga emsu leite chumna chatkadab yengu nakoina yetpiri makoigi damak taibangi punsi asidadi adubu kanana yetpigani Allah da makoigi damak amuk hingat hamidgaba numitta natraga kanana oibigani makoigi asin ara aikoina di sira kannaba hot nabiriyeba hai kitang phabani magi damakta kankhasi kankhana bhona dro ma kitang achum jetpani dunia dane na ma Quran ge ayati chatta bo gi misi ikoin di kankhana bdi hot nariba masi adu ido Allah gi manakta de hen kanana no ba masi kankhatawsi yetawsi Allah manakta kanana bo kankhatawsi kanagumbana aranba ama tawraba natraga masada aranba tawjaraba adugi tungda kokpiyu haina nijaraba Allah da mana phangjagani Allah bu kokpi haiba nungsi haiba oina aise aranba tawrure Allah gi hukum gi against ta natraga na isada su isana soijarure adu kokpi na Allah da haijra de ay amana tawroyana Allah do am kokpi haiba oina nungsi haiba oina phangana adu amu hanjil loida badu thabukto kanagumbana pap ama langsin jaraba mana langsin jabani madu supnagi masagi mayokta
ꯑꯜꯂꯥꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯪꯂꯤꯕꯅꯤ ꯁꯤꯡꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯄꯥꯞ ꯑꯃ ꯂꯪꯁꯤꯟꯖꯔꯕ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯗꯨꯕꯨ ꯊꯩꯖꯤꯜꯂꯕꯗꯤ ꯂꯥꯟꯖꯗꯕ ꯑꯃꯗ ꯁꯣꯏꯗꯅꯃꯛ ꯃꯥꯅ ꯊꯣꯡꯒꯠꯆꯔꯕꯅꯤ ꯃꯁꯥꯗ ꯃꯤꯕꯨ ꯕꯗꯅꯥꯝ ꯇꯧꯕꯒꯤ ꯃꯔꯥꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯁꯦꯡꯂꯕ ꯄꯥꯞ ꯃꯤꯉꯣꯟ ꯊꯩꯖꯤꯟꯕꯗꯨꯒꯤꯁꯤꯅꯤꯀꯣ ꯁꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯜꯂꯥꯒꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯑꯜꯂꯥꯒꯤ ꯃꯤꯅꯨꯡꯁꯤ ꯅꯪꯒꯤ ꯅꯊꯛꯇ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯪꯕꯨ ꯂꯥꯟꯅ ꯄꯨꯅꯕ ꯔꯁꯨꯜ ꯁꯜꯂꯝꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗꯕꯨꯗꯤ ꯑꯜꯂꯥꯒꯤ ꯊꯧꯖꯥꯜ ꯅꯠꯂꯝꯗ꯭ꯔꯕ ꯑꯜꯂꯥꯅ ꯃꯉꯣꯟꯗ ꯔꯁꯨꯜꯗ ꯑꯌꯥꯠꯁꯤ ꯇꯥꯛꯑ ꯇꯥꯛꯑꯒ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯕꯗꯨ ꯆꯠꯇꯅꯅꯦ ꯔꯁꯨꯜꯁꯤ ꯂꯥꯟꯅ ꯄꯨꯈ꯭ꯔꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯨꯅꯤ ꯁꯤ ꯈꯟꯊꯒꯗꯕꯅꯤ ꯑꯜꯂꯥꯒꯤ ꯊꯧꯖꯥꯜ ꯑꯩꯈꯣꯏꯗ ꯑꯜꯂꯥꯒꯤ ꯑꯌꯥꯠꯁꯤ ꯑꯩꯈꯣꯏ ꯈꯪꯍꯟꯕꯤꯔꯝꯗ꯭ꯔꯕ ꯑꯜꯂꯥꯒꯤ ꯑꯌꯥꯠꯁꯤ ꯑꯩꯈꯣꯏꯗ ꯌꯧꯔꯛꯑꯝꯗ꯭ꯔꯕ ꯑꯗꯨ ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯂꯥꯟꯅ ꯄꯨꯗꯅ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯟꯅ ꯄꯨꯕ ꯌꯥꯎꯔꯦ ꯇꯧꯏꯃꯁꯨꯡ ꯃꯈꯣꯏꯅ ꯀꯅꯥꯕꯨꯁꯨ ꯂꯥꯟꯅ ꯄꯨꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯕꯨ ꯅꯠꯇꯅ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯅꯪꯕు ꯀꯔꯤ ꯑꯃꯠꯇꯁꯨ ꯍꯥꯏꯗꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯔꯒ ꯆꯠꯇꯅ ꯔꯁꯨꯜꯗꯤ ꯑꯜꯂꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯀꯨꯔꯥꯟꯁꯤ ꯄꯥꯏꯔ ꯆꯠꯇꯅ ꯂꯩꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏ ꯑꯜꯂꯥꯅ ꯊꯥꯗꯈꯤ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯇꯝꯕꯤꯈꯤ ꯅꯪꯉꯣꯟꯗ ꯅꯪꯅ ꯈꯪꯂꯝꯗꯕ ꯀꯌꯥ ꯅꯪꯉꯣꯟꯗ ꯑꯜꯂꯥꯅ ꯇꯧꯕꯤꯕ ꯊꯧꯖꯥꯜꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕꯅꯤ ꯁꯤꯒꯤ ꯊꯧꯖꯥꯜꯁꯤꯅꯦꯕ ꯀꯔꯤꯝꯇ ꯈꯪꯉꯝꯗꯕ ꯑꯌꯥꯠ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯏꯁꯤ ꯔꯁꯨꯜꯗ ꯈꯪꯍꯟꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯁꯤ ꯑꯆꯧꯕ ꯊꯧꯖꯥꯜꯅꯦꯕ ꯁꯤ ꯊꯥꯊꯔꯛꯑꯝꯗ꯭ꯔꯗꯤ ꯈꯪꯍꯜꯂꯛꯑꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯪꯗꯧꯔꯤꯁꯤ ꯑꯗꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯇ ꯂꯩꯕ ꯇꯥꯕꯅꯦꯕ ꯏꯁꯂꯥꯝꯅꯦꯗꯤ ꯍꯥꯏꯕ ꯗꯤꯟꯅꯦꯗꯤ ꯍꯥꯏꯕ ꯅꯃꯥꯖꯗꯤ ꯁꯣꯟꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯝꯕꯤꯁꯤ ꯃꯐꯝ ꯃꯔꯝ ꯈꯪꯗꯅ ꯀꯨꯔꯥꯟꯁꯤ ꯈꯪꯗ꯭ꯔꯗꯤ ꯁꯤ ꯊꯧꯖꯥꯜ ꯑꯆꯧꯕꯅꯦꯕ ꯑꯐꯕ ꯌꯥꯎꯗꯦ ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯋꯥꯔꯤ ꯑꯌꯥꯝꯕꯗ ꯁꯗꯀꯥ ꯄꯤꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ ꯇꯧꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯪꯗꯥꯏ ꯇꯧꯅꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯗꯕ ꯀꯥꯡꯕꯨꯁꯦ ꯑꯜꯂꯥꯒꯤ ꯋꯥꯌꯦꯜꯁꯤ ꯄꯥꯏꯗꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯏ ꯃꯔꯛꯇꯅꯦ ꯑꯐꯕ ꯋꯥꯔꯤ ꯌꯥꯎꯗꯦꯕ ꯑꯐꯕ ꯍꯗꯤꯁ ꯌꯥꯎꯗꯦꯕ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯃꯣ ꯁꯗꯀꯥ ꯄꯤꯅꯕꯒꯤ ꯂꯩꯇ ꯂꯥꯏꯔꯕꯗ ꯇꯦꯡꯕꯥꯡꯅꯕꯒꯤ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯇꯧꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯪꯗꯥꯏ ꯇꯧꯅꯕꯒꯤꯅꯦ ꯑꯗꯨꯁꯨ ꯌꯥꯎꯗꯦꯕ ꯃꯈꯣꯏ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯗꯦ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯇꯧꯔꯕ ꯑꯜꯂꯥꯅ ꯌꯥꯕꯤꯕ ꯍꯥꯏꯕꯗු ꯐꯪꯖꯅꯕ ꯍꯧꯖꯤꯛꯀꯤ ꯁꯗꯀꯥ ꯃꯤ ꯁꯪꯗꯥꯏꯍꯟꯕ ꯍꯤꯟꯗꯨ ꯑꯣꯏꯔꯣ ꯍꯥꯎ ꯑꯣꯏꯔꯣ ꯃꯤꯒꯤ ꯃꯔꯛꯇ ꯁꯪꯗꯥꯏ ꯄꯨꯔꯛꯅꯕ ꯃꯤꯁꯤ ꯁꯥꯟꯇꯤ ꯑꯣꯏ ꯂꯩꯅꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯤꯗꯣ ꯑꯗꯨꯗꯒꯤ ꯁꯗꯀꯥ ꯄꯤꯅꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯤꯗꯣ ꯁꯤ ꯑꯜꯂꯥꯕꯨ ꯌꯥꯅꯕ ꯃꯥꯅꯗꯤ ꯊꯕꯛꯇꯨ ꯍꯣꯠꯅꯖꯔꯕ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯒꯅꯤ ꯃꯉꯣꯟda ꯑꯆꯧꯕ ꯃꯅꯥ ꯁꯤ ꯑꯆꯧꯕ ꯁꯤꯅꯦ ꯑꯃꯂꯦ ꯁ꯭ꯋꯥꯂꯦ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯅ ꯑꯃ ꯁꯣꯜꯂꯒ ꯇꯁꯕꯤ ꯆꯠꯂꯒ ꯂꯤꯛ ꯆꯠꯇꯅ ꯗꯨꯋꯥ ꯇꯧꯗꯅ ꯂꯩꯕꯗꯨ ꯅꯠꯇꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯪꯗꯥꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯦꯅꯤ ꯖꯥꯇꯤꯒꯤ ꯃꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯁꯗꯀꯥ ꯄꯤꯅꯕꯒꯤ ꯁꯤꯟ ꯂꯥꯡꯕ ꯍꯣꯠꯅꯔꯤꯕ ꯁꯤꯁꯦ ꯑꯆꯧꯕ ꯀꯔꯤ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯁꯗꯀꯥꯁꯤꯡꯁꯤ ꯈꯣꯝꯖꯤꯜꯂꯒ ꯂꯩꯇ ꯂꯥꯏꯔꯗ ꯄꯤꯅꯕ ꯍꯣꯠꯅꯕ ꯀꯅꯥ ꯌꯦꯇꯤꯝ ꯂꯩꯔꯤ ꯀꯅꯥ ꯕꯦꯋꯥ ꯂꯩꯔꯤ ꯀꯅꯥ ꯅꯨꯈ꯭ꯔꯥ ꯄꯈ꯭ꯔꯥ ꯂꯩꯔꯤ ꯀꯅꯥ ꯂꯥꯏꯔꯕ ꯂꯩꯔꯤ ꯃꯌꯨꯝ ꯁꯥꯕ ꯉꯝꯗꯕ ꯀꯅꯥ ꯆꯔꯥ ꯁꯤꯠꯄ ꯆꯦꯡ ꯐꯪꯗꯕ ꯂꯩꯔꯤ ꯀꯅꯥꯒꯤ ꯁꯔꯨꯛ ꯐꯪꯗ꯭ꯔꯤ ꯀꯦꯖꯤ ꯋꯥꯠꯅ ꯀꯅꯥꯒꯤ ꯐꯪꯉꯤ ꯑꯗꯨꯒꯤꯗꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤ ꯁꯤꯟꯕ ꯂꯥꯡꯕꯁꯤ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤꯅꯦꯕ ꯐꯁꯥꯠ ꯊꯣꯛꯏꯁꯤ ꯐꯤꯇꯅꯥ ꯐꯁꯥꯠ ꯈꯠꯅ ꯆꯩꯅ ꯃꯌꯥꯝ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯗꯕꯒꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯔꯁꯨꯜꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯂꯝꯖꯤꯡ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯆꯠꯂꯕꯗꯤ ꯊꯥꯖꯕꯁꯤꯡꯒꯤ ꯂꯝꯕꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯜꯂꯥꯅ ꯑꯣꯟꯁꯤꯜꯍꯟꯒꯅꯤ ꯃꯥꯕꯨ ꯃꯥꯅ ꯑꯣꯟꯁꯤꯟꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯃꯁꯨꯡ ꯌꯥꯏꯒꯅꯤ ꯃꯥꯕꯨ ꯖꯍꯟꯅꯝꯗ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯗꯨ ꯂꯝꯊꯨꯡꯐꯝ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯅꯤꯍꯦ ꯂꯝꯖꯤꯡꯁꯤ ꯀꯨꯔꯥꯟꯁꯤꯅꯤꯅꯦꯅ ꯌꯧꯍꯜꯂꯛꯑꯦ ꯌꯧꯍꯜꯂꯛꯑ ꯃꯇꯨꯡꯗꯁꯨ ꯃꯥ ꯆꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯆꯠꯇ ꯂꯩꯔꯦ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯍꯥꯏ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯕꯗꯤ ꯁꯤ ꯂꯝꯕꯤꯁꯤꯅꯤ ꯅꯈꯣꯏꯅ ꯑꯗꯨꯗ ꯙꯔꯃꯗ ꯄꯥꯏꯗ ꯂꯩꯔꯦꯅ ꯀ ꯇꯧꯗꯅ ꯁꯥꯟꯇꯤꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯅꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔ ꯁꯦꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯋꯥꯔ ꯂꯩꯒꯗꯕꯅꯤ ꯁꯤꯅ ꯁꯨꯄꯥꯏ ꯄꯥꯏꯗꯕꯤꯗ ꯑꯜꯂꯥꯍꯤ ꯂꯝꯖꯤꯡꯁꯤꯅ ꯑꯗꯨꯏ ꯃꯤꯗꯨꯅꯤ ꯌꯥꯏꯒꯅꯤ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯔꯨ ꯇꯥꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯅ
ꯃꯉꯣꯟꯗ ꯁꯤꯔꯛ ꯇꯧꯕꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯗꯦ ꯇꯧꯅꯤꯡꯕꯁꯨꯡ ꯃꯥꯅ ꯀꯣꯛꯄꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯩ ꯄꯨꯝꯅꯃꯛ ꯃꯥꯅ ꯀꯣꯛꯄꯤꯒ ꯅꯤꯡꯕꯤꯕꯁꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯗ ꯁꯤꯔꯛ ꯇꯧꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯑꯆꯨꯝꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯁꯤꯗ ꯃꯈꯥꯗ ꯁꯤꯔꯛ ꯇꯧꯕ ꯑꯃꯨꯛꯀ ꯂꯥꯛꯏꯁꯤ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯍꯨꯀꯨꯝꯁꯤꯡꯁꯤ ꯑꯜꯂꯥꯅ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏꯕꯗ ꯁꯪꯗꯥꯏꯅꯔꯛꯄ ꯁꯗꯒꯥꯒꯤ ꯁꯤꯟꯕ ꯂꯩꯇ ꯂꯥꯏꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯝꯃꯨ ꯍꯥꯏꯕꯅꯦꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯐꯕ ꯑꯗꯨ ꯑꯜꯂꯥꯍ ꯍꯨꯀꯨꯝꯅꯦꯕ ꯑꯁꯤ ꯑꯜꯂꯥꯍ ꯑꯣꯔꯗꯔꯅꯦꯕ ꯑꯁꯤꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯃꯥ ꯁꯤꯔꯛ ꯇꯧꯕꯒꯨꯝ ꯑꯣꯏꯔꯅꯦꯕ ꯑꯗꯨꯗꯩ ꯑꯃꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯆꯧꯕ ꯂꯥꯏꯔꯤꯛꯁꯤ ꯃꯥꯁꯤ ꯌꯧꯅ ꯇꯝꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯁꯦꯝꯍꯟꯕ ꯑꯗꯨꯗꯩ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ IAS ꯇꯝꯍꯟꯕ ꯗꯣꯛꯇꯔ ꯇꯝꯍꯟꯕ AE ꯀꯥꯍꯟꯕ ꯏꯟꯖꯤꯅꯤꯌꯥꯔ ꯀꯥꯍꯟꯕ ꯍꯥꯏꯅ ꯄ꯭ꯂꯥꯟꯗꯣ ꯍꯣꯠꯅꯈ꯭ꯔꯤꯃꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯌꯥꯁꯤꯡꯁꯤꯅ ꯌꯥꯎꯗꯕ ꯑꯗꯨꯅ ꯁꯥꯟꯇꯤ ꯁꯨꯕꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯉꯝꯃꯤꯕ ꯍꯧꯖꯤꯛ ꯑꯐꯥꯎ ꯑꯐꯥꯎꯕ AE ꯏꯟꯖꯤꯅꯤꯌꯥꯔ ꯑꯦꯖꯨꯀꯦꯇꯤꯞ IAS ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯈꯨꯟ ꯁꯃꯥꯖꯁꯤꯗ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯍꯟꯊꯕꯇꯅꯦ ꯀꯔꯞꯁꯟꯁꯨ ꯍꯦꯟꯒꯠꯂꯛꯄꯇ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯟꯊꯣꯛꯄ ꯑꯃ ꯌꯥꯎꯔꯦꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯑꯜꯂꯥꯍꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯑꯜꯂꯥꯍꯒꯤ ꯋꯥꯌꯦꯜꯁꯤ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯁꯣꯁꯥꯏꯇꯤ ꯗꯨꯅꯤꯌꯥꯁꯤꯁꯨ ꯁꯥꯟꯇꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯥꯗꯁꯨ ꯁꯣꯏꯔꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ IAS ꯇꯨ ꯍꯧꯖꯤꯛꯀꯤ AE ꯑꯦꯖꯨꯀꯦꯇꯤꯞ ꯏꯟꯖꯤꯅꯤꯌꯥꯔ ꯅꯠꯇ꯭ꯔꯒ MLA ꯃꯤꯅꯤꯁꯇꯔꯁꯦ ꯁꯤꯒꯤ ꯑꯌꯥꯁꯤ ꯄꯥꯏꯔ ꯆꯠꯍꯟꯁꯦꯕ ꯁꯥꯟꯇꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯜꯂꯥꯍꯅ ꯍꯥꯏꯕꯁꯤ ꯏꯜꯂ ꯆꯠꯂꯗꯦ ꯁꯤꯅ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯄꯋꯥꯔꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯗꯨꯅꯤꯌꯥꯒꯤ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯊꯔꯒ ꯃꯈꯣꯏꯅ ꯀꯧꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯇꯩ ꯀꯅꯥꯕꯨ ꯂꯥꯏ ꯅꯨꯄꯤꯁꯤꯡꯕꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯀꯧꯖꯕ ꯅꯠꯇꯦ ꯑꯇꯩ ꯀꯅꯥꯕꯨ ꯂꯝꯍꯦꯟꯕ ꯁꯩꯇꯥꯟꯕꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯃꯥꯅ ꯏꯜꯂꯨꯔꯤꯕ ꯍꯨꯀꯨꯝꯗꯨ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯂꯥꯠꯂꯤꯕ ꯂꯥꯏ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯗꯨꯗꯩ ꯃꯥꯒꯤ ꯂꯤꯗꯔꯅꯦꯅ ꯃꯁꯥꯌꯥꯇꯤꯟ ꯂꯤꯗꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯌꯥꯠ ꯄꯥꯏꯗꯕ ꯀꯥꯡꯕꯨ ꯃꯣꯏ ꯆꯠꯅꯕꯤ ꯍꯥꯟꯅꯗꯩ ꯁꯦꯝꯃ ꯂꯥꯛꯄ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯑꯗꯨꯏꯁꯤꯡꯗꯨꯅꯦ ꯄꯥꯏꯔ ꯆꯠꯂꯤꯗꯨ ꯑꯗꯨꯒ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯅꯦꯅ ꯍꯣꯠꯅꯔꯤꯅꯤ ꯃꯥꯕꯨꯗꯤ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯤ ꯑꯜꯂꯥꯍꯅ ꯍꯧꯖꯤꯛꯀꯤ ꯃꯤꯗꯨ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯂꯧꯊꯣꯛꯀꯅꯤ ꯁꯩꯇꯥꯟꯅꯤ ꯍꯥꯏꯔꯤꯁꯤꯀꯣ ꯃꯥꯕꯨꯗꯤ ꯁꯩꯇꯥꯟꯁꯦ ꯑꯜꯂꯥꯍꯅ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯦ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯅ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯂꯧꯊꯣꯛꯀꯅꯤ ꯅꯪꯒꯤ ꯅꯅꯥꯏꯁꯤꯡꯗꯒꯤ ꯑꯀꯛꯅꯕ ꯁꯔꯨꯛ ꯑꯃ ꯑꯗ ꯍꯥꯏꯔꯝꯕꯗꯨ ꯏꯕ꯭ꯂꯤꯁꯅ ꯑꯃꯁꯨꯡ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯂꯝꯈꯩꯅꯍꯟꯒꯅꯤ ꯃꯈꯣꯏꯕꯨ ꯑꯃꯁꯨꯡ ꯑꯩꯅ ꯐꯥꯎꯒꯠꯍꯟꯒꯅꯤ ꯃꯈꯣꯏꯗ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯄꯥꯝꯕꯁꯤꯡ ꯑꯃꯁꯨꯡ ꯑꯩꯅ ꯃꯈꯣꯏꯗ ꯍꯨꯀꯨꯝ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯊꯠꯀꯅꯤ ꯁꯥꯁꯟꯁꯤꯡꯒꯤ ꯃꯅꯥꯁꯤꯡ ꯑꯃꯁꯨꯡ ꯑꯩꯅ ꯃꯈꯣꯏꯗ ꯍꯨꯀꯨꯝ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯀꯅꯤ ꯑꯜꯂꯥꯍꯒꯤ ꯈꯨꯠꯁꯦꯝꯕꯨ ꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯗꯣꯔꯤꯕꯅꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯌꯥꯝ ꯑꯣꯟꯊꯣꯛꯇ ꯂꯩꯔꯦꯗꯅ ꯁꯤꯁꯨ ꯑꯆꯨꯝꯕꯅꯤ ꯁꯤꯁꯨ ꯑꯆꯨꯝꯕꯅꯤ ꯁꯤꯁꯨ ꯑꯆꯨꯝꯕꯅꯦꯅ ꯑꯇꯣꯞꯄ ꯂꯥꯠꯄ ꯀꯥꯡꯕꯨꯅ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯁꯩꯇꯥꯟꯕꯨ ꯃꯤꯆꯪ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯑꯜꯂꯥꯍꯒꯤ ꯃꯍꯨꯠꯇ ꯁꯣꯏꯗꯅꯃꯛ ꯃꯥ ꯃꯥꯡꯖꯔꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯃꯥꯡꯗ ꯃꯥꯅ ꯃꯈꯣꯏꯗ ꯋꯥꯗꯥ ꯇꯧꯏ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯄꯥꯝꯕ ꯐꯥꯎꯒꯠꯍꯜꯂꯤ ꯁꯩꯇꯥꯟꯁꯤꯅꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯩꯇꯥꯟꯅ ꯃꯈꯣꯏꯗ ꯋꯥꯗꯥ ꯇꯧꯕ ꯂꯩꯇꯦ ꯅꯝꯊꯥꯛ ꯅꯠꯇꯅ ꯐꯖꯅ ꯑꯄꯥꯝꯕ ꯐꯥꯎꯍꯜꯂꯦꯕ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯣ ꯑꯩꯈꯣꯏ ꯈꯟꯊꯕ ꯌꯥꯔꯦꯗꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕ ꯂꯤꯗꯔꯁꯤꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏ ꯄꯣꯠꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯑꯣꯔꯗꯔꯗꯨꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯑꯗꯨꯝ ꯄꯣꯠ ꯇꯥꯔꯗꯕꯅꯦꯕ ꯂꯥꯛꯏꯕꯁꯤ ꯁꯩꯇꯥꯟꯒꯤ ꯁꯔꯧꯗꯩ ꯂꯥꯛꯏꯕ꯭ꯔꯥ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯑꯌꯥꯠꯇꯩ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗꯨꯒꯤ ꯁꯩꯇꯥꯟꯕꯨ ꯃꯤꯆꯪ ꯑꯣꯏꯅ ꯂꯧꯕꯁꯤꯡꯗꯨꯒꯤ ꯆꯪꯖꯐꯝꯗꯤ ꯖꯍꯟꯅꯝꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯐꯪꯂꯣꯏ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯐꯝ ꯑꯗꯨꯒ ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯖꯕꯁꯤꯡ ꯑꯗꯨꯗꯤ ꯑꯜꯂꯥꯍꯅ ꯆꯪꯍꯟꯕꯤꯒꯅꯤ ꯃꯈꯣꯏꯕꯨ ꯍꯩꯀꯣꯜꯁꯤꯡꯗ ꯃꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯂꯩꯖꯔꯒꯗꯕꯅꯤ ꯑꯜꯂꯥꯍꯒꯤ ꯋꯥꯗꯥꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯀꯅꯥꯅꯕꯨ ꯍꯦꯟꯅ ꯆꯨꯝꯕꯒꯦ ꯑꯜꯂꯥꯍꯗꯒꯤ ꯋꯥ ꯍꯥꯏꯕꯤꯕꯗ ꯑꯜꯂꯥꯍꯗꯒꯤ ꯍꯦꯟꯅ ꯀꯅꯥꯅ ꯍꯦꯟꯅ ꯆꯨꯝꯕꯒꯦꯕ ꯋꯥ ꯍꯥꯏꯕꯤꯕꯗ ꯍꯧꯖꯤꯛꯀꯤ ꯁꯩꯇꯥꯟꯅꯗꯤ ꯅꯝꯊꯥꯛ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯊꯥꯖꯔꯕ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯁꯤ ꯇꯧꯔ ꯂꯥꯛꯄ ꯑꯜꯂꯥꯍꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯁꯗꯒꯥ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯨ ꯇꯥꯛꯏ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯁꯟꯗꯤ ꯁꯪꯗꯥꯏ ꯇꯧꯅꯕꯒꯤꯁꯨ ꯇꯥꯛꯏꯗꯅ ꯑꯗꯨꯅꯤ ꯑꯐꯕ ꯊꯕꯛ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯤꯁꯤꯡꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗꯨ ꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯦꯕ ꯑꯣꯔꯗꯔ ꯑꯃꯅꯦꯕ ꯃꯁꯤ ꯐꯪꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ
ꯑꯣꯏꯍꯟꯖꯅꯤꯡꯕꯅ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯅ ꯑꯣꯏꯍꯟꯖꯅꯤꯡꯕꯅ ꯈꯟꯊꯕ ꯌꯥꯕ ꯑꯌꯥꯠꯅꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯕ ꯑꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯒꯅꯤ ꯃꯥꯅ ꯃꯇꯝꯗꯨꯗ ꯀꯅꯥ ꯐꯪꯂꯣꯏ ꯃꯥꯅ ꯑꯜꯂꯥ ꯅꯠꯇꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯅꯠꯇ꯭ꯔꯒ ꯇꯦꯡꯕꯥꯡꯕꯤꯅꯕ ꯃꯁꯤ ꯐꯪꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯑꯣꯏꯍꯟꯖꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯅ ꯑꯣꯏꯍꯟꯖꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯡꯁꯦ ꯁꯤꯅ ꯑꯐꯕꯅꯤ ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯁꯤꯅ ꯐꯠꯇꯕꯅꯤ ꯍꯥꯏꯔꯤꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯁꯦ ꯑꯍꯥꯟ ꯑꯍꯦꯜ ꯀꯤꯇꯥꯕ ꯌꯍꯨꯗꯤ ꯏꯁꯥꯏ ꯁꯤꯡꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏꯅ ꯁꯤꯟꯕꯝꯁꯨ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯃꯟ ꯇꯧꯖꯕꯗꯨ ꯐꯪꯒꯅꯤ ꯃꯥꯟ ꯇꯧꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯅ ꯑꯐꯕꯅꯤ ꯁꯤꯅ ꯗꯨꯅꯤꯌꯥꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯅ ꯌꯥꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯖꯔꯕ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒ ꯃꯥꯅ ꯊꯥꯖꯔꯕ ꯑꯃꯁꯨ ꯑꯣꯏꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨ ꯆꯪꯒꯅꯤ ꯖꯟꯅꯠꯇ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏ ꯃꯈꯣꯏꯗ ꯄꯁꯤꯡ ꯑꯃ ꯐꯥꯎ ꯁꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯁꯤꯗ ꯍꯅꯐꯤ ꯑꯣꯏꯔꯕ ꯁꯥꯐꯤ ꯑꯣꯏꯔꯕ ꯑꯍꯂꯦꯗꯤꯁ ꯑꯣꯏꯔꯕ ꯌꯍꯨꯗꯤ ꯑꯣꯏꯔꯕ ꯏꯁꯥꯏ ꯑꯣꯏꯔꯕ ꯅꯠꯇꯦ ꯁꯤꯒꯤꯁꯤ ꯅꯤꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯀꯅꯥꯝꯅ ꯑꯐꯕ ꯇꯧꯔꯛꯑꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯛꯑꯕ ꯃꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯣ ꯐꯠꯇꯕ ꯇꯧꯔꯛꯑꯦ ꯐꯠꯇꯕ ꯐꯪꯒꯅꯤ ꯁꯤꯗ ꯂꯣꯏꯅ ꯄꯨꯟꯈ꯭ꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯅ ꯇꯥꯛꯄꯗ ꯏꯁꯂꯥꯝꯁꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅ ꯅꯠꯂꯝꯗ꯭ꯔꯦꯕ ꯏꯁꯂꯥꯝꯁꯤ ꯑꯩꯈꯣꯏꯒꯤꯅꯦꯅ ꯕꯥꯎꯟꯗꯔꯤ ꯑꯃ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦꯕ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯁꯦꯠꯆꯤꯜꯂꯒ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯕ ꯃꯤꯁꯛ ꯑꯣꯏꯕꯒꯦ ꯙꯔꯃꯗ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯜꯂꯥꯍꯗ ꯃꯃꯥꯏ ꯂꯩꯁꯤꯟꯖꯔꯤꯕ ꯑꯐꯕ ꯇꯧꯖꯕ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃ ꯆꯠꯆꯔꯤꯕ ꯂꯧꯕꯤꯈ꯭ꯔꯕꯅꯤ ꯃꯥꯅ ꯑꯜꯂꯥꯍꯅ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯅꯛꯁꯤꯟꯅꯔꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯍꯦꯂꯦ ꯀꯤꯇꯥꯕꯁꯤꯡꯅ ꯈꯟꯊꯅꯕ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯌꯥꯠꯅꯤ ꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯩꯅꯤ ꯏꯕ꯭ꯔꯥꯍꯤꯝꯗ ꯆꯠꯂꯤꯃꯦꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯑꯜꯂꯥꯍꯗ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯃꯤ ꯏꯕ꯭राꯍꯤꯝꯁꯨ ꯑल्लाहꯒꯤ ꯄꯩꯒꯝꯕꯔꯅꯤ ꯏꯕ꯭राꯍꯤꯝꯗ ꯄꯤꯈ꯭ꯔꯤꯁꯨ ꯗꯤꯟ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯗꯤꯟꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯜꯂꯥꯍꯅ ꯁꯤ ꯀꯨꯔꯥꯟꯁꯤ ꯄꯤꯔꯛꯏꯅꯦꯕ ꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯦꯅꯦ ꯗꯤꯟ ꯏꯕ꯭राꯍꯤꯝꯗ ꯆꯠꯂꯤꯕ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯑ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯛꯑꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕꯁꯤ ꯆꯠꯂꯛꯑꯦ ꯑꯗꯨꯒꯤ ꯃꯤꯗꯨ ꯍꯦꯟꯅ ꯐꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯗꯤꯟ ꯏꯕ꯭राꯍꯤꯝꯅꯤ ꯃꯨꯍꯝꯃꯗꯅ ꯆꯠꯂꯤꯁꯤꯅ ꯇꯣꯉꯥꯟꯕꯝꯅꯤ ꯔꯁꯨꯜꯅ ꯆꯠꯂꯤꯁꯤꯅ ꯇꯣꯉꯥꯟꯕꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯗꯅ ꯍꯥꯎꯅꯁꯨ ꯑꯦꯜꯂꯤ ꯌꯍꯨꯗꯤꯅꯁꯨ ꯑꯦꯜꯂꯤ ꯃꯨꯁꯂꯤꯝꯅꯁꯨ ꯑꯦꯜꯂꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯈꯛꯇꯅꯦꯕ ꯏꯕ꯭ꯔꯥꯍꯤꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯑꯜꯂꯥꯍꯅ ꯊꯥꯔꯛꯄ ꯗꯤꯟꯗꯨꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯅꯦꯕ ꯑꯗꯨ ꯄꯩꯒꯝꯕꯔꯅꯦꯕ ꯑꯗꯨꯒꯤ ꯙꯔꯃꯗꯨꯗ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯃꯤꯗꯨꯗꯤ ꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯗꯁꯨ ꯄꯥꯏꯔꯛꯀꯗꯕꯅꯦ ꯑꯜꯂꯥꯍꯒꯤꯅꯤ ꯑꯁꯃꯥꯟꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯜꯂꯥꯍꯅꯃꯇꯝ ꯈꯨꯗꯤꯡꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯝꯊꯠ ꯍꯦꯛ ꯊꯠꯆꯤꯟꯕꯅꯤ ꯑꯜꯂꯥꯍ ꯈꯛꯀꯤꯅꯦꯕ ꯁꯤ ꯃꯃꯩꯗ ꯁꯨꯃꯥꯏꯅ ꯑꯌꯥꯔ ꯍꯦꯛ ꯄꯜꯂꯛꯏꯁꯤ ꯌꯥꯝ ꯈꯟꯊꯒꯗꯕꯅꯤ ꯑꯜꯂꯥꯍ ꯈꯛꯇꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯊꯤꯔꯤ ꯋꯥꯌꯦꯜ ꯑꯃ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯌꯨ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯋꯥꯌꯦꯟꯕꯤꯔꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯤꯔꯤ ꯅꯈꯣꯏꯗ ꯊꯤꯊꯈꯤꯕꯗꯨ ꯂꯥꯏꯔꯤꯛꯁꯤꯗ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯗꯅ ꯅꯈꯣꯏꯅ ꯃꯈꯣꯏꯕు ꯂꯨꯍꯣꯡꯗꯨꯅ ꯂꯧꯅꯤꯡꯂꯤꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕ ꯑꯉꯥꯡꯁꯤꯡꯒꯤ matangda Allah hukum tawbiri madudi nakoi wayel chumna lepkadabani mapa laijidraba angangsinggi matangda nakoina tawriba afaba khuding maktu tasenamak Allah na madubu matam khudingda khanglibani rasulda hangidna mapa laijidraba angangsing haidi yetim miskin laidna makoi singse heta lojin bai matangda yahudi isaina yam toina rasulda hangamba hujiksu hangimi heta mohin lojil leba minai oina gari oina thamaga heta sinabe mo sigi ayasri mani namsu phangi heta loba yade habsi bandi ordi heta khud yeta leibudu heta lawro na artha hannadro adu sigi ayasri mani nam phangdrane heta loba yade na bifam thokpa makoi gi chapcha bidu mehna ke piraga nikada lawudamne khud yeta leiba habdi makoi du khud yeta leire lawdi yare adubu nika tawgani fajaba mongda sa ni mongda mehrana pi ni fajana tawne ena minute lawba yade aduga nupi amana kijarabadi mawana thina tawbigadra natraga thausabiroidra haina makoi anida dos nate makoi ani gi marakta yanaba purakna bahona bata yasinnabana khwaidagi phabani
ꯌꯥꯎꯏ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯃꯤꯍꯧꯕ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯅ ꯑꯐꯕ ꯇꯧꯔꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯖꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯥꯎ ꯐꯪꯂꯤꯕꯅꯤ. ꯁꯤꯗ ꯌꯥꯝꯅ ꯈꯟꯊꯕ ꯌꯥꯕ ꯌꯥꯎꯔꯦ ꯕꯨꯙꯤ ꯂꯩꯕꯁꯤꯡꯒꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯀꯤꯖꯔꯕꯗꯤ ꯃꯥꯅ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯗꯣꯁ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ. ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯃꯥꯒ ꯑꯩꯒ ꯆꯥꯅꯔꯣꯏꯗꯧꯔꯤ, ꯃꯥꯡꯒꯗꯧꯔꯤ, ꯅꯠꯇ꯭ꯔꯒ ꯏꯕꯥꯅꯤꯁꯤ ꯁꯨꯝ ꯂꯩꯅꯔꯗꯤ ꯑꯆꯧꯕ ꯗꯁꯥ ꯑꯃꯁꯨ ꯇꯥꯔꯛꯄ ꯌꯥꯏ, ꯈꯟꯅꯔꯛꯄ ꯌꯥꯏ, ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯗꯤ ꯃꯕꯥꯅꯤ ꯌꯥꯅꯔ ꯈꯥꯏꯗꯣꯛꯅ ꯐꯖꯕ ꯃꯑꯣꯡꯗ ꯈꯥꯏꯗꯣꯛꯅꯈꯤꯕ. ꯑꯉꯥꯡꯗꯤ ꯃꯥꯡꯍꯜꯂꯣꯏꯗꯕ. ꯍꯦꯛꯇ ꯄꯪꯂꯩ ꯂꯩꯁꯤꯟꯅꯕ ꯌꯥꯗꯦ. ꯂꯩꯖꯅꯤ ꯑꯅ ꯃꯥ ꯈꯛꯀꯤ ꯃꯥꯅ ꯅꯨꯄꯤꯗꯨ ꯁꯤꯖꯤꯟꯅꯅꯕꯒꯤ, ꯅꯨꯄꯤꯗꯨꯅꯁꯨ ꯅꯤꯄꯥꯗꯨ ꯃꯥꯏ ꯗꯔꯀꯥꯔꯒꯤ ꯁꯤꯖꯤꯟꯅꯅꯕꯒꯤ ꯈꯛꯀꯤ ꯂꯩꯕ ꯌꯥꯗꯦ. ꯐꯃꯨꯡ ꯈꯛꯀꯤ. ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ? ꯁꯣꯁꯥꯏꯇꯤ ꯑꯐꯕ ꯑꯃ ꯁꯦꯝꯅꯕꯒꯤꯅꯦ ꯅꯨꯄꯤ ꯅꯤꯄꯥ ꯂꯣꯏꯅꯍꯜꯂꯤꯁꯦ. ꯍꯦꯛꯇ ꯄꯪꯄꯥꯟ ꯄꯥꯟꯅꯕ ꯌꯥꯗꯦ. ꯅꯝꯗꯅ ꯅꯨꯄꯤꯗꯨꯅꯁꯨ ꯅꯤꯄꯥꯗꯨ ꯌꯥꯗ꯭ꯔꯦ ꯈꯪꯅ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯩ ꯀꯗꯥꯏꯗ ꯀꯩꯗꯧꯔꯨꯅꯦꯅ ꯂꯩꯁꯤꯟꯕ ꯌꯥꯗꯦ. ꯆꯤꯟꯗꯅꯇ ꯂꯩꯕ ꯌꯥꯔꯣꯏ. ꯃꯥ ꯊꯣꯛꯈꯤꯗꯕꯅꯤ, ꯃꯥ ꯑꯐꯕ ꯃꯑꯣꯡꯗ ꯌꯥꯁꯤꯟꯅꯒꯗꯕꯅꯦꯕ. ꯃꯥꯒꯤꯁꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯀꯅꯦꯕ, ꯅꯤꯄꯥꯗꯨꯒꯤꯁꯨ ꯅꯨꯄꯤꯗꯨꯒꯤ. ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯝꯐꯨꯗꯅꯦꯕ ꯇꯧꯅꯔꯤꯁꯤ. ꯅꯨꯄꯤꯁꯨ ꯅꯤꯄꯥꯁꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯪꯂꯩꯗ ꯂꯩꯁꯤꯟꯅꯩꯌꯦꯕ. ꯁꯤ ꯐꯖꯅ ꯇꯧꯔꯁꯤ.